ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯖꯨꯒꯦ ꯑꯃꯗꯤ ꯅꯤꯃꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯅꯤ꯫ ꯆꯥꯔꯤ ꯆꯥꯃꯤꯟꯅꯩ, ꯆꯠꯂꯤ ꯆꯠꯃꯤꯟꯅꯩ, ꯇꯨꯝꯂꯤ ꯇꯨꯝꯃꯤꯟꯅꯩ, ꯉꯥꯛꯇ ꯊꯥꯗꯣꯛꯅꯗꯦ꯫ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯅꯩ꯫ ꯁꯤꯔꯦ ꯁꯤꯃꯤꯟꯅꯅꯤ, ꯍꯤꯡꯂꯤ ꯍꯤꯡꯃꯤꯟꯅꯅꯤ ꯍꯥꯏꯗꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯣꯏ ꯑꯅꯤꯃꯛ ꯄꯥꯈꯪ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯃꯥꯏꯅ, "ꯏꯇꯥꯎ, ꯅꯪ ꯆꯥꯛ ꯆꯥꯔꯕꯣ? ꯍꯥ? ꯆꯥꯗ꯭ꯔꯗꯤ ꯑꯩꯒ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ." "ꯏꯇꯥꯎ, ꯑꯩꯗꯤ ꯅꯣꯏꯗ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯣ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝ ꯁꯣꯛꯏ, ꯑꯃꯨꯛꯇ ꯁꯦꯡꯉꯨꯁꯤ ꯂꯥꯛꯑꯣ, ꯑꯗꯨ ꯂꯣꯏꯔ ꯆꯥꯔꯁꯦꯕ." "ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯐꯖꯅ ꯊꯣꯛꯂꯀꯥꯟꯗ ꯑꯣꯏꯅ ꯇꯧꯁꯤ ꯀꯩꯅꯣ." "ꯅꯨꯡꯁꯥ ꯊꯣꯛꯄ ꯉꯥꯏꯗꯅ ꯂꯩꯔꯗꯤ ꯉꯁꯤ ꯂꯣꯏꯕ ꯉꯝꯍꯧꯔꯣꯏ. ꯅꯨꯡꯁꯥꯗꯤ ꯑꯗꯨꯝ ꯊꯣꯛꯆꯔꯅꯤ. ꯂꯥꯛꯑꯣ ꯀꯩꯅꯣ." "ꯌꯥꯔꯦ ꯏꯇꯥꯎ, ꯅꯨꯡꯁꯥꯕꯨ ꯊꯣꯛꯂꯛꯑꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯏꯇꯣꯝ ꯁꯦꯡꯒꯦꯁꯦ. ꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅꯤꯗꯅ." "ꯋꯥꯍꯩꯗꯤ ꯌꯥꯝ ꯐꯖꯩ. ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯕꯛꯂ ꯑꯝꯇ ꯇꯧꯔꯣꯏ, ꯅꯠꯇ꯭ꯔꯣ?" "ꯌꯦꯔ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨꯗ. ꯑꯩꯅ ꯍꯣꯔꯦꯟ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯌꯦꯠꯅꯕꯣꯏ ꯐꯥꯒꯤ ꯑꯣꯏ ꯁꯨꯝ ꯉꯥꯡꯅꯔꯤꯀꯥꯟꯗ ꯅꯤꯃꯥꯏꯒꯤ ꯃꯃꯥ ꯃꯥꯏꯆꯣꯟꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯒꯦꯔꯥ ꯍꯥ?" ꯖꯨꯒꯦꯅ, "ꯍꯣꯏ ꯏꯃꯥ, ꯆꯥꯔꯒꯦ. ꯃꯁꯤꯅ ꯂꯩꯆꯤꯜ ꯃꯔꯛꯁꯤꯗꯕꯨ ꯄꯨꯈ꯭ꯔꯤ ꯁꯦꯡꯁꯤ ꯀꯥꯏꯅ ꯑꯩꯗꯤ ꯉꯝꯃꯔꯣꯏ. ꯑꯩ ꯆꯥꯛ ꯆꯥꯎꯔꯅꯤ." "ꯏꯃꯥ, ꯌꯥꯗꯦ, ꯆꯥꯛ ꯆꯥꯕꯒ ꯌꯥꯈꯤꯔꯣꯏ. ꯃꯁꯤꯅ ꯆꯥꯗꯣꯏꯗ ꯇꯧ ꯂꯩ. ꯚꯤꯝꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯦꯕ ꯌꯥꯎꯕꯁꯦ." "ꯑꯩꯕꯨ ꯚꯤꯝꯗꯒꯤ ꯍꯦꯜꯂꯤ ꯀꯥꯏꯅ? ꯑꯗꯨꯗꯤ ꯅꯪꯗꯤ ꯁꯀꯨꯅꯤ ꯇꯥꯔꯦꯅꯦ ꯍꯥ? ꯃꯇꯝ ꯄꯨꯝꯕꯗ ꯃꯔꯩꯗꯤ ꯌꯦꯠꯇꯅ ꯂꯩꯔꯦꯗꯅ." "ꯌꯥꯔꯦ, ꯌꯦꯠꯅꯔꯅꯨ. ꯅꯣꯏ ꯑꯅꯤꯁꯤꯅꯅꯦ ꯌꯦꯠꯅꯕꯁꯨ ꯇꯣꯛꯇꯦ, ꯍꯦꯛꯇ ꯎꯅꯕ ꯌꯥꯗꯦ. ꯑꯗꯨꯒ ꯎꯗ꯭ꯔꯁꯨ ꯍꯦꯛꯇ ꯀꯣꯏꯊꯤ ꯊꯤꯅꯩ. ꯅꯤꯃꯥꯏ, ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯔꯒ ꯀꯣꯟꯅ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯌꯥꯔꯣꯏ, ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ? ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯎꯔꯗꯤ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯅ. ꯑꯗꯨꯝ ꯏꯇꯣꯝꯇ ꯇꯥꯎꯔꯗꯧ. ꯆꯥꯕ ꯍꯥꯏꯁꯤꯗꯤ ꯃꯥꯅ ꯄꯥꯝꯖꯔꯁꯤꯗ ꯀꯩ ꯍꯥꯏꯔꯨꯅꯤ? ꯆꯥꯕꯁꯦ ꯄꯥꯝꯖꯔꯤꯁꯤ ꯃꯥꯅ." "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯤ ꯆꯥꯕꯅ ꯃꯥꯅ ꯍꯦꯜꯂꯤ." ꯃꯥꯏꯁꯣꯟꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯆꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯒꯤ ꯌꯦꯠꯅꯕꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ. ꯑꯩꯗꯤ ꯈꯪꯗꯦꯍꯦ, ꯆꯥꯛ ꯊꯤꯔꯗꯕꯅꯤ. ꯁꯥꯔꯤꯀꯥꯟꯗ ꯆꯥꯕꯅ ꯐꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯁꯣꯟ ꯆꯪꯈ꯭ꯔꯦ꯫ ꯖꯨꯒꯦꯅ, "ꯑꯗꯨꯅꯦꯕ ꯏꯃꯥꯅ ꯍꯥꯏꯁꯤꯅ ꯐꯗꯣꯏꯅꯤ. ꯈꯪꯗꯦꯍꯦ, ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯆꯪꯉꯦꯍꯦ." ꯖꯨꯒꯦꯁꯨ ꯆꯪꯈ꯭ꯔꯦ꯫ ꯅꯤꯃꯥꯏꯅ ꯍꯥꯏꯍꯧꯏ, "ꯏꯃꯥꯁꯤꯗꯤꯕ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯈꯪꯗꯦꯕ. ꯑꯩꯅꯗꯤ ꯄꯨꯈ꯭ꯔꯤꯁꯦ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏ. ꯏꯁꯤꯡ ꯑꯌꯤꯡꯕꯁꯤꯗ ꯑꯃꯨꯛꯇ ꯄꯨꯊꯒꯦ ꯇꯧꯔꯒ." ꯅꯤꯃꯥꯏꯁꯨ ꯆꯪꯗꯨꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ꯫ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯆꯥꯕꯗꯨ ꯎꯕꯗ ꯃꯥꯏꯁꯣꯟ ꯍꯔꯥꯎꯅ ꯌꯦꯡꯖꯩ꯫ ꯖꯨꯒꯦꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯑꯩꯗꯤꯅꯦ ꯏꯃꯥꯅꯕꯨ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ. ꯑꯗꯣ ꯏꯃꯥ, ꯇꯥꯆꯧꯒ ꯏꯇꯩꯃꯒꯗꯤ ꯎꯗꯦꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯍꯣ, ꯃꯄꯥꯝꯂꯣꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯋꯦꯗꯅ ꯉꯔꯥꯡꯗꯒꯤ ꯆꯠꯈꯤꯕꯅꯤ." ꯅꯤꯃꯥꯏꯅ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯇꯩꯃꯕꯨ ꯍꯪꯉꯤꯗꯨꯅ ꯍꯥ? ꯀꯔꯤꯃꯨꯛ ꯅꯤꯒꯦ ꯍꯥꯏꯅꯣ? ꯅꯪ ꯁꯤꯗꯤ ꯆꯥꯕꯒꯤ ꯄꯦꯟꯕ ꯂꯩꯇꯦ ꯁꯩꯇ." "ꯇꯧꯅꯤꯕ ꯅꯪꯗꯤ. ꯑꯩꯅ ꯁꯣꯝꯗ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯗ ꯉꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕꯁꯦ." "ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯕꯨ ꯍꯌꯦꯡ ꯅꯇꯨ ꯊꯤꯔ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥ? ꯃꯇꯝꯗꯨꯗꯗꯤ ꯅꯇꯨꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯈꯟꯈ꯭ꯔꯅꯤꯅꯦ, ꯅꯠꯇ꯭ꯔꯣ?" ꯖꯨꯒꯦꯅ, "ꯃꯥꯗꯤ ꯈꯪꯗꯦ. ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ. ꯏꯃꯥ, ꯅꯣꯡꯃꯒꯤ ꯏꯃꯥꯒꯤꯁꯤꯗ ꯂꯥꯛꯍꯧꯗ꯭ꯔꯕꯗꯤ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗꯦ." ꯅꯤꯃꯥꯏꯅ, "ꯌꯥꯔꯦ ꯅꯪꯁꯨ. ꯅꯇꯨ ꯊꯤꯔꯀꯥꯟꯗꯗꯤ ꯅꯇꯨꯅ ꯍꯥꯏꯕ ꯏꯟꯗꯅ ꯅꯁꯛ ꯐꯥꯎꯕꯨꯒꯦ ꯐꯪꯂꯣꯏ ꯏꯕꯨꯡꯉꯣ." "ꯏꯁ, ꯑꯩꯕꯨ ꯅꯨꯄꯤꯅ ꯌꯥꯝ ꯉꯝꯕꯒꯤ ꯃꯑꯣꯡꯗ ꯅꯪ ꯑꯗꯨꯝ ꯆꯦꯛꯁꯤꯜꯂꯣ ꯏꯕꯨꯡꯉꯣ. ꯅꯪꯅꯦ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ." "ꯍꯣꯏ ꯌꯥꯔꯦ, ꯑꯃꯨꯛ ꯌꯦꯠꯅꯗ ꯂꯩꯔꯦꯅꯦ ꯁꯤ. ꯆꯥꯛꯇꯣ ꯍꯥꯟꯅ ꯅꯕꯨꯛ ꯊꯟꯅꯕ ꯑꯃꯨꯛꯇ ꯆꯥꯈꯣ. ꯑꯋꯥꯠ ꯑꯄꯥ ꯏꯃꯥ ꯍꯥꯄꯛꯀꯦ." "ꯏꯃꯥ, ꯍꯥꯄꯛꯑꯅꯨ ꯌꯥꯏ. ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯅ ꯍꯣꯔꯦꯟ ꯏꯃꯥꯒꯤ ꯃꯨꯛ ꯂꯩꯍꯧꯗꯅ ꯇꯣꯛꯀꯅꯤ." ꯃꯥꯏꯁꯣꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯇꯨꯅ ꯄꯤꯖꯩ꯫ ꯃꯥꯏꯁꯣꯟ ꯃꯆꯥꯁꯤꯡꯅ ꯁꯨꯝꯅ ꯆꯥꯃꯤꯟꯅꯕꯁꯤ ꯎꯔꯒ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ꯫ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯍꯥꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔ ꯃꯇꯨꯡꯗ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯌꯥꯔꯦ ꯀꯨꯝꯃꯁꯤ. ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ." ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯖꯨꯒꯦꯕꯨ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ ꯑꯌꯨꯛꯇꯨꯗ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯔꯝꯃꯤ꯫ ꯖꯨꯒꯦ ꯇꯜꯂꯕꯁꯨ ꯇꯟꯅ ꯇꯉꯥꯏ ꯐꯗꯅ ꯀꯨꯝꯕ ꯇꯥꯈꯤ꯫ ꯖꯨꯒꯦꯅ ꯍꯥꯏꯔꯛꯏ, "ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯔꯣ ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯦ? ꯁꯤꯗꯤ ꯄꯦꯅꯥꯃꯨꯛ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯇꯧꯏꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯒꯦ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈꯤ꯫ ꯅꯤꯃꯥꯏ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯏꯇꯥꯎ, ꯁꯤꯗꯤ ꯏꯪꯉꯤꯅꯦꯍꯦ. ꯀꯩꯅꯣꯅꯦ, ꯅꯤꯡꯊꯝꯊꯥꯁꯤꯗꯕꯨ ꯀꯩꯒꯤꯅꯣ ꯏꯪꯉꯤꯁꯤꯕꯣ?
ꯏꯅꯤ ꯅꯪꯅ ꯑꯗꯨꯝ ꯃꯊꯛꯇꯨꯗ ꯌꯦꯡ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯣꯏꯒꯤ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤꯔꯣ ꯍꯦꯔꯥ ꯏꯇꯥꯎ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯗ ꯑꯩꯁꯨ ꯀꯨꯝꯃꯛꯇꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯨꯝ ꯇꯧꯒꯦꯗꯥꯏꯅꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯌꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯑꯁꯨꯝꯅ ꯅꯤꯃꯥꯏꯁꯨ ꯆꯣꯡꯊꯗꯨꯅ ꯃꯕꯥꯅꯤ ꯑꯌꯦꯡꯕꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯕꯥꯅꯤ ꯖꯨꯒꯦꯒꯤꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯖꯨꯒꯦ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯃꯥꯅ ꯍꯦꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯊꯅꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗꯅ ꯖꯨꯒꯦ ꯅꯤꯃꯥꯏ ꯍꯣꯏꯗ ꯑꯌꯥꯝꯕ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯃꯥꯏꯒꯤ ꯃꯃꯥ ꯃꯩꯁꯣꯟꯅ ꯍꯥꯏꯔꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯃꯧ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯍꯥ ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯜꯂꯛꯈꯤꯗ꯭ꯔꯦꯅꯦ ꯈꯪꯗꯦꯅꯦ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯏꯃꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯌꯥꯏꯗ ꯅꯪꯅ ꯊꯣꯛꯄ ꯍꯦꯛ ꯊꯣꯡꯉꯣ ꯏꯃꯧꯁꯤꯗꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯍꯪꯒꯥꯝ ꯃꯇꯝꯅꯤꯅ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯏꯪꯈꯣꯜꯗꯒꯤ ꯑꯣꯏꯅ ꯍꯦꯛꯂꯒ ꯉꯥ ꯑꯃ ꯂꯩꯕꯗꯨꯒ ꯍꯦꯛꯇ ꯊꯣꯡꯂꯒꯦ ꯏꯃꯥ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯦꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯗꯨꯛ ꯍꯥꯎꯅ ꯊꯣꯡꯂꯕꯗꯤ ꯆꯥꯕ ꯌꯥꯗꯧ ꯃꯥꯟꯗꯕ ꯑꯗꯨꯒꯤꯅꯤꯗ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯅꯣꯛꯃꯤꯟꯅꯩ ꯇꯅꯧꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯆꯠꯆꯩ ꯃꯅꯦꯝꯕꯨ ꯀꯤꯅ ꯆꯠꯂꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤꯅꯤ ꯃꯥꯅꯁꯨ ꯅꯤꯃꯥꯏꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯑꯗꯨꯒ ꯖꯨꯒꯦꯁꯨ ꯅꯤꯃꯥꯏꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯏꯁꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯕꯤꯔꯦꯟ ꯂꯥꯛꯏ ꯀꯔꯤꯅꯣ ꯏꯃꯥꯒ ꯅꯕꯥꯅꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯈꯔ ꯅꯣꯛꯄ ꯌꯥꯎꯒꯦꯗꯅ ꯅꯪꯅ ꯀꯗꯥꯏ ꯌꯧꯔꯕ ꯍꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯅ ꯇꯧꯕꯗ ꯅꯣꯏꯁꯦ ꯑꯃꯠꯇ ꯂꯩꯇꯦ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯂꯩꯇꯦ ꯀꯩ ꯋꯥꯅꯣꯅꯦ ꯏꯃꯥ ꯑꯩꯁꯨ ꯃꯤ ꯑꯃꯁꯨ ꯎꯅꯔꯨꯕꯅꯤ ꯁꯦ ꯏꯪꯈꯣꯜꯁꯦ ꯏꯍꯥꯡ ꯍꯥꯡꯂꯤꯁꯦ ꯅꯆꯤꯟ ꯅꯅꯥꯎꯃꯛ ꯁꯝꯕꯜ ꯈꯥꯕꯒꯤ ꯋꯥꯁꯨ ꯇꯧꯅꯗꯦ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏꯗ ꯏꯃꯥ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯗꯅ ꯀꯣꯛ ꯈꯥꯔꯒ ꯂꯣꯏꯔ ꯄꯣꯠꯇꯨꯕꯨ ꯏꯃꯥꯅ ꯋꯥꯎꯏꯅꯦ ꯇꯧꯏ ꯍꯩ ꯅꯆꯤꯟꯗꯤ ꯍꯥꯏꯔꯤꯈꯩ ꯈꯨꯝꯃꯤ ꯑꯗꯨꯒ ꯊꯕꯛꯅ ꯁꯨꯛꯇꯧ ꯇꯧꯗꯦ ꯅꯄꯥ ꯂꯩꯔꯤꯀꯥꯟꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯅꯣꯏꯁꯦ ꯅꯄꯥꯒꯤ ꯃꯆꯥ ꯃꯥꯟꯗꯦꯀꯣ ꯑꯩꯈꯣꯏꯕꯨ ꯏꯄꯥꯒꯤ ꯃꯆꯥ ꯃꯥꯟꯗꯦ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯥꯜꯂꯒꯦ ꯍꯥꯏꯁꯤꯕꯣ ꯃꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯄꯥ ꯍꯣꯏꯗꯤ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯕꯅꯤ ꯁꯣꯠ ꯊꯕꯛ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯇꯜꯂꯤꯗꯨꯒ ꯍꯥꯏꯕꯅꯤꯗ ꯍꯣꯏꯗ ꯏꯃꯥ ꯁꯨꯔꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯁꯨꯗꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏꯁꯨ ꯇꯧꯒꯦ ꯈꯜꯂꯗꯤ ꯅꯨꯄꯥꯅꯤ ꯀꯩ ꯃꯥꯅꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯀꯇꯟ ꯍꯥꯏꯗꯣ ꯅꯨꯄꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯉꯥꯡꯗꯧꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯃꯥꯅ ꯑꯩꯁꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯔ ꯈꯪ ꯑꯁ ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯀꯇꯟꯅꯒꯤ ꯃꯤꯆꯪ ꯆꯪꯗꯣꯏꯕ ꯅꯣꯏ ꯑꯅꯤ ꯃꯥꯟꯅꯈ꯭ꯔꯕꯅꯤꯅ ꯑꯩ ꯋꯥ ꯉꯥꯡꯐꯝ ꯂꯩꯔꯣꯏ ꯑꯩ ꯆꯪꯍꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏ ꯅꯤꯃꯥꯏꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯗꯨꯃꯁꯨ ꯖꯨꯒꯦꯒꯤ ꯃꯕꯥꯅꯤ ꯄꯣꯠꯄꯥ ꯆꯥꯔꯤꯅ ꯇꯧꯔꯤꯁꯦ ꯁꯟꯗꯒ ꯑꯣꯏꯔꯕꯗꯤ ꯂꯧ ꯈꯣꯏꯕ ꯌꯥꯝ ꯀꯥꯟꯅꯔꯅꯤ ꯌꯨꯝꯁꯤꯗ ꯉꯥꯛꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯑꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯅꯪꯒ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯅꯪꯕꯨ ꯌꯨꯝꯗ ꯀꯌꯥꯝ ꯂꯩꯒꯦꯅꯦ ꯁ꯭ꯋꯥꯝꯇ ꯉꯥꯡꯕ ꯌꯥꯗꯦ ꯑꯩꯁꯦ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯕꯤꯔꯦꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯏꯁꯣꯟꯒ ꯇꯅꯧꯕꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯅꯤꯃꯥꯏꯒ ꯖꯨꯒꯦꯒ ꯂꯝꯄꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯇꯥꯎ ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯔꯕꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯤꯁꯤꯟꯈ꯭ꯔꯗꯤ ꯅꯪ ꯑꯃꯨꯛ ꯇꯜꯂꯛꯑꯅꯤ ꯍꯩꯔꯦꯗ ꯅꯪꯗꯣ ꯍꯥꯟꯅ ꯊꯤꯅꯕ ꯇꯧꯁꯤ ꯅꯌꯨꯝꯗ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯒ ꯂꯩꯃꯤꯟꯅꯔꯗꯤ ꯐꯔꯦꯗꯅ ꯍꯣ ꯑꯩꯒꯤꯗꯤ ꯅꯨꯄꯤꯗꯣ ꯂꯩꯇ꯭ꯔꯤꯕ ꯈꯪꯉꯕ ꯀꯔꯤ ꯅꯨꯄꯤ ꯂꯩꯇꯦꯕ ꯑꯔꯨꯕꯤꯗꯨꯅ ꯀꯅꯥ ꯍꯥ ꯃꯆꯤꯟꯁꯦ ꯊꯥꯞ ꯍꯧꯔꯅꯤ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯁꯨ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯂꯦꯟꯕꯅꯤꯗ ꯃꯥꯅꯁꯨ ꯑꯩꯁꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯑꯩꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯂꯝꯖꯥ ꯁꯥꯔꯥ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯅꯤ ꯍꯥ ꯑꯩꯗ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯏꯇꯩꯃ ꯇꯥꯖꯧ ꯂꯣꯏꯅ ꯅꯪꯒꯤꯁꯨꯅꯤ ꯀꯩꯒꯤꯅꯣ ꯅꯄꯨꯛꯅꯤꯡ ꯑꯗꯨꯛ ꯌꯥꯝꯅ ꯍꯟꯊꯔꯤꯕꯗꯨꯕꯣ ꯖꯨꯒꯦ ꯈꯜꯂꯨꯔꯒ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯏꯇꯥꯎ ꯑꯩꯁꯤ ꯈꯜꯂꯨꯔꯒ ꯍꯤꯡꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯕꯅꯤ ꯅꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯈꯜꯂꯨꯔꯒ ꯑꯩ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯏꯌꯦꯡꯕ ꯉꯝꯗꯅ ꯏꯃꯥ ꯄꯥꯕꯗꯣ ꯑꯗꯨꯝ ꯁꯤꯈꯤꯕꯅꯤ ꯅꯤꯃꯥꯏꯅ ꯖꯨꯒꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯈꯪꯂꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ ꯌꯥꯔꯦ ꯏꯇꯥꯎ ꯑꯗꯨꯒꯤ ꯋꯥꯗꯣ ꯁꯥꯔꯒꯨꯝꯁꯤ ꯑꯗꯨ ꯅꯠꯇꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ ꯂꯥꯛꯑꯣ
ꯆꯠꯂꯁꯤ ꯑꯩꯈꯣꯏꯗ ꯏꯇꯩꯃꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯑꯩ ꯆꯠꯂꯔꯣꯏꯗ ꯅꯪ ꯆꯥꯊꯣꯛꯂꯨꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯍꯥ ꯅꯪꯅ ꯀꯔꯥꯏ ꯆꯥꯗꯣꯏꯕꯗꯨꯒ ꯑꯩꯒꯤꯁꯨ ꯌꯨꯝ ꯂꯩꯔꯤꯁꯤꯗꯤ ꯌꯨꯝꯗ ꯊꯣꯡꯂꯒ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ ꯅꯣꯏꯗ ꯆꯥꯃꯟꯗꯅ ꯑꯩ ꯏꯀꯥꯏꯕ ꯌꯥꯎꯁꯤꯜꯂꯛꯑꯦ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯪ ꯑꯩꯕꯨ ꯂꯝꯂꯥꯟꯕ ꯑꯣꯏꯅ ꯂꯧꯔꯕ꯭ꯔꯣ ꯑꯩꯗꯤ ꯑꯗꯨꯝꯅ ꯅꯣꯡꯃꯇ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ ഹാꯏꯗꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤ ꯋꯥꯁꯤꯗꯤ ꯑꯗꯨꯝꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯇꯥꯍꯟꯒꯅꯨ ꯏꯇꯥꯎ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯅꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯏꯃꯥꯅ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅꯁꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯗꯧꯅ ꯇꯧꯕꯤꯕ ꯑꯩꯁꯨ ꯈꯪꯉꯤ ꯏꯇꯥꯎ ꯑꯗꯨ ꯈꯪꯂꯒ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯀꯥꯟꯅꯗꯦ ꯆꯠꯁꯤ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯖꯨꯒꯦꯕꯨ ꯊꯦꯝꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯇꯅꯧꯕꯤꯅ ꯆꯥꯛ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯇꯅꯧꯕꯤꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯅꯣꯏꯅꯤ ꯌꯧꯔꯛꯂꯕ꯭ꯔꯣ ꯍꯥ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯣꯜꯂꯝꯂꯤꯕꯅꯤ ꯖꯨꯒꯦꯅ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯇꯩꯃ ꯍꯣ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯃ ꯊꯣꯡꯉꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯦ ꯑꯗꯨꯒ ꯉꯥ ꯑꯃ ꯇꯥꯎ ꯈꯪꯗꯦ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯑꯁ ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏ ꯍꯩ ꯆꯠꯈ꯭ꯔꯅꯨ ꯆꯥꯛ ꯂꯣꯏꯔꯕꯅꯤꯀꯣ ꯕꯤꯔꯦꯟꯅ ꯅꯣꯏꯅꯤ ꯂꯥꯛꯂꯕ꯭ꯔꯥ ꯍꯥ ꯅꯣꯏꯅꯤ ꯁꯤ ꯇꯤꯟꯅꯕꯗ ꯆꯞ ꯆꯥꯅꯩꯅꯦꯀꯣ ꯍꯥ ꯁꯟꯗꯒ ꯑꯣꯏꯔꯕꯗꯤ ꯁꯦꯜ ꯐꯖꯅ ꯇꯥꯟꯕ ꯌꯥꯔꯅꯤꯕ ꯅꯤꯃꯥꯏꯅ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯑꯩꯈꯣꯏꯕꯨ ꯁꯟꯒ ꯑꯃꯨꯛ ꯄ꯭ꯔꯃꯥꯟꯒ ꯇꯧꯔꯛꯏꯗꯨꯅ ꯁꯟꯒ ꯄ꯭ꯔꯃꯥꯟ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯇꯤꯟꯅꯕꯗ ꯖꯨꯔꯥ ꯆꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯇꯥꯆꯧ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯖꯨꯒꯦꯅ ꯀꯩ ꯋꯥꯅꯣ ꯇꯥꯆꯧ ꯌꯦꯡꯉꯨ ꯏꯪꯈꯣꯜꯁꯤ ꯄꯨꯡꯍꯣ ꯍꯣꯔꯦ ꯍꯧꯖꯤꯛ ꯁꯟ ꯊꯥꯗꯣꯛꯄ ꯃꯇꯝꯅꯤ ꯑꯗꯨꯅ ꯅꯕꯥꯅꯤ ꯆꯥꯛ ꯇꯣꯛꯂꯒ ꯁꯝꯕꯜꯁꯦ ꯑꯃꯨꯛꯇ ꯈꯥꯖꯤꯜꯂꯨ ꯖꯨꯒꯦꯅ ꯍꯣꯏ ꯇꯥꯆꯧ ꯈꯥꯒꯦ ꯅꯪꯅ ꯑꯍꯟ ꯁꯥꯅ ꯌꯥꯎꯔꯒ ꯇꯧꯃꯤꯟꯅꯧꯅꯦ ꯅꯪꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯊꯧꯗꯥꯔꯤꯕꯗꯨꯕꯣ ꯍꯣꯏꯗ ꯏꯃꯥ ꯃꯣꯏꯅꯤꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯇꯧꯖꯁꯒꯦ ꯅꯪꯅ ꯊꯕꯛ ꯁꯤꯟꯕ ꯍꯩꯕꯁꯤ ꯍꯩꯗꯀꯣ ꯅꯪꯅ ꯑꯍꯜ ꯁꯥꯗꯧꯕꯁꯤ ꯂꯨꯗꯧꯔꯤꯗ ꯀꯥꯈ꯭ꯔꯄꯣꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯔꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯅꯤꯃꯥꯏꯒ ꯖꯨꯒꯦꯒꯅ ꯏꯪꯈꯣꯜ ꯈꯥꯗꯨꯅ ꯂꯩꯍꯧꯔꯤ ꯇꯅꯧꯕꯤꯅ ꯀꯧꯔꯛꯏ ꯅꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯒ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯆꯥꯛ ꯊꯤꯔꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯨꯟꯅ ꯃꯨꯟꯅꯗꯅ ꯇꯅꯧꯕꯤꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯎꯅꯦ ꯀꯩꯅꯣ ꯇꯩꯗꯨꯕꯣ ꯑꯋꯥꯠꯄ ꯏꯇꯩꯃꯅ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ ꯃꯨꯟꯅꯒꯅꯨꯅꯦ ꯇꯧꯔꯤꯁꯦ ꯑꯉꯥꯎꯕ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯑꯃꯨꯛ ꯏꯪꯈꯣꯜ ꯈꯥꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯃꯥꯏꯁꯣꯟꯅ ꯖꯨꯒꯦꯗ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯖꯨꯒꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯗꯨꯗ ꯅꯪ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯕꯨꯗꯤ ꯅꯪꯅ ꯂꯩꯅꯤꯡꯕꯈꯩ ꯂꯩꯌꯨ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯝꯅ ꯂꯥꯛꯄꯗꯗꯤ ꯍꯦꯛꯇ ꯌꯥꯔꯛꯂꯣꯏꯗꯕꯅꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯇꯥꯎ ꯅꯤꯃꯥꯏꯒ ꯅꯪꯒꯁꯤ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯕꯨ ꯀꯅꯥꯅ ꯌꯨꯝ ꯄꯥꯟꯁꯤ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯀꯗꯣꯏꯅꯣꯗ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯍꯟꯊꯔꯤꯕꯕꯨ ꯍꯥ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯇꯥꯆꯧ ꯅꯇꯩꯃꯍꯣꯏꯁꯨ ꯂꯩꯔꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯂꯣꯏꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯅ ꯀꯜꯂꯤꯀꯥꯟꯁꯤꯗꯅꯦ ꯅꯇꯥꯎꯒ ꯅꯕꯥꯅꯤꯁꯤ ꯅꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤꯀꯣ ꯅꯪꯒꯤ ꯈꯪꯅ ꯆꯥꯅꯕ ꯂꯩꯔꯒꯅ ꯑꯗꯨꯝ ꯈꯟꯅꯔꯣ ꯂꯩꯇ꯭ꯔꯒꯅ ꯏꯃꯥ ꯍꯣꯏꯅ ꯊꯤꯕ ꯇꯥꯔꯦꯗꯅ ꯏꯃꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏꯗ ꯍꯩ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯀꯜꯂꯤꯀꯥꯟꯁꯤꯗꯅꯦ ꯊꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯇꯅꯧꯕꯤꯅ ꯅꯪꯒꯤꯗꯃꯛ ꯏꯇꯩꯃꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯅꯥꯎꯅ ꯑꯗꯨꯛ ꯋꯥꯈꯜ ꯍꯟꯊꯔꯤꯕꯅꯣ ꯍꯥ ꯏꯅꯥꯎꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯖꯨꯒꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯑꯔꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯈꯪꯅꯖꯕꯗꯣ ꯃꯩꯁꯣꯟ ꯍꯣꯏ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯒ ꯖꯨꯒꯦꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯖꯨꯒꯦ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯏꯃꯥ ꯕꯥꯕꯥ ꯅꯣꯏ ꯑꯅꯤꯕꯨ ꯅꯆꯥꯅ ꯇꯧꯔꯤꯕꯁꯤ ꯎꯗꯕ꯭ꯔꯣ ꯍꯥ ꯅꯣꯏ ꯑꯅꯤ ꯂꯩꯔꯝꯂꯕꯗꯤ ꯅꯣꯏꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯛꯑꯣ ꯉꯁꯤꯁꯦ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯅꯆꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯅꯆꯥꯕꯨ ꯂꯝꯖꯤꯡꯕꯤꯔꯣ ꯂꯥꯛꯑꯣ ꯏꯃꯥ ꯕꯥꯕꯥ ꯑꯁꯨꯝꯅ ꯆꯠꯂꯝꯗꯥꯏꯗ ꯖꯨꯒꯦ ꯀꯞꯇꯨꯅ ꯂꯩꯈꯤꯕꯗꯨ ꯎꯕꯗ ꯃꯥꯏꯁꯣꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯏꯁꯥꯅ ꯀꯞꯂꯤꯕꯕꯣ ꯍꯥ ꯅꯪꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯁꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯁꯦ ꯆꯠꯅꯕ ꯇꯧꯁꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ
ꯑꯁꯨꯝꯅ ꯖꯨꯒꯦꯕꯨ ꯊꯦꯝꯕꯤꯔꯒ ꯂꯨꯍꯣꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤ ꯃꯧ ꯑꯅꯧꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯖꯨꯒꯦꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯣꯡꯉꯥꯟꯕ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯔꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯣ? ꯍꯥ, ꯍꯧꯒꯠꯂꯨꯁꯤ ꯊꯦꯡꯉꯦ꯫ ꯖꯨꯒꯦ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯕ ꯇꯨꯡꯗ ꯑꯔꯨꯕꯤꯅ ꯂꯣꯜꯂꯛꯄ ꯆꯥꯗꯨ ꯄꯥꯏꯔꯒ ꯊꯛꯀꯦ ꯇꯧꯔꯤꯉꯩꯗ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ, ꯃꯤꯒꯤꯗꯤ ꯅꯨꯄꯤ ꯂꯩꯕꯅꯤꯅ ꯆꯥꯒ ꯊꯛꯏꯀꯣ? ꯍꯩꯃ, ꯅꯪ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦꯅꯦ꯫ ꯍꯩ, ꯆꯥꯗꯣ ꯏꯇꯥꯎꯒꯤ ꯑꯝꯇꯒ ꯄꯨꯔꯛꯎꯍꯦ꯫ ꯍꯩꯃ, ꯇꯥ ꯅꯤꯃꯥꯏ ꯂꯥꯛꯏꯕ꯭ꯔꯣ? ꯆꯥꯁꯤ ꯊꯛꯎ꯫ ꯅꯤꯃꯥꯏ ꯆꯥꯗꯨ ꯄꯥꯏꯔꯒ ꯐꯝꯗꯨꯅ ꯖꯨꯒꯦꯒ ꯊꯛꯃꯤꯟꯅꯩ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ, ꯇꯥ ꯅꯤꯃꯥꯏ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ꯫ ꯌꯥꯔꯦꯗ, ꯆꯥꯔꯔꯣꯏ꯫ ꯀꯩꯅꯣ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯈꯨꯠ ꯌꯦꯡꯉꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯅꯣꯏꯗ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯕ꯭ꯔꯣ? ꯖꯨꯒꯦꯅ ꯌꯥꯗꯗꯅ ꯅꯤꯃꯥꯏ ꯆꯥꯛ ꯆꯥꯔꯦ꯫ ꯑꯔꯨꯕꯤꯅ, ꯇꯥ ꯅꯤꯃꯥꯏ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕ꯭ꯔꯣ? ꯌꯥꯝ ꯍꯥꯎꯏꯗ, ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯍꯥꯞꯇꯨꯅ ꯄꯤꯖꯔꯦ꯫ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯔꯨꯕꯤꯁꯨ ꯆꯥꯔꯦ꯫ ꯑꯔꯨꯕꯤ ꯖꯨꯒꯦꯒ ꯅꯤꯃꯥꯏꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯒꯦ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯐꯖꯅ ꯈꯪꯏ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯖꯨꯒꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯃꯥꯏ ꯂꯥꯛꯏ꯫ ꯏꯇꯥꯎ ꯖꯨꯒꯦ ꯂꯩꯕ꯭ꯔꯣ? ꯇꯥꯗ ꯂꯥꯛꯏꯕ꯭ꯔꯥ? ꯃꯥꯗꯤ ꯂꯩꯇꯦꯅꯦ, ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯍꯥ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕ? ꯀꯔꯤ ꯊꯕꯛ? ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯐꯩ, ꯃꯥꯅ ꯑꯗꯨꯝꯅ ꯆꯠꯂꯤꯗꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣ ꯇꯥꯗ, ꯆꯥꯒ ꯊꯛꯈꯣꯗꯅ, ꯀꯩꯅꯣ ꯄ꯭ꯔꯞ ꯆꯠꯂꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ ꯍꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯗꯕ꯭ꯔꯣ? ꯌꯥꯎꯗꯦ, ꯆꯥꯒ ꯊꯛꯑꯔꯣꯏꯗ, ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯆꯠꯈ꯭ꯔꯦ꯫ ꯑꯔꯨꯕꯤ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇꯅ ꯂꯩꯔꯤꯕ꯫ ꯃꯔꯛꯇꯁꯨ ꯃꯥꯏꯁꯣꯟ ꯍꯣꯏ, ꯇꯅꯧꯕꯤ ꯍꯣꯏ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯃꯥꯏ ꯖꯨꯒꯦꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛꯇꯨꯕꯨ ꯈꯔ ꯀꯥꯟꯅꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯏꯇꯥꯎ, ꯍꯣꯏ, ꯁꯨꯔꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯍꯥꯏꯗꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯍꯥ, ꯀꯔꯤ? ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕ? ꯅꯨꯄꯤꯗꯤ ꯈꯪꯉꯤ, ꯑꯉꯥꯡꯗꯤ ꯈꯪꯗꯦꯅ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯉꯥꯡ ꯐꯪꯉꯕꯣ? ꯍꯦꯔꯥ, ꯅꯪꯁꯨ ꯋꯥꯒꯤ ꯋꯥ ꯁꯨꯝ ꯍꯥꯏꯕꯅꯤ, ꯅꯨꯡꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯅꯪꯅꯗꯤ ꯅꯨꯄꯤ ꯊꯥꯛꯄ ꯉꯝꯅꯕ ꯍꯥꯏꯗꯦ, ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯔꯦ, ꯑꯗꯨꯗꯗꯤ ꯍꯪꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦ, ꯑꯩꯅ ꯂꯥꯛꯄꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯊꯕꯛ ꯆꯤꯜꯂꯁꯨ ꯃꯔꯛꯇꯗꯤ ꯂꯥꯛꯎ ꯀꯩꯅꯣ꯫ ꯂꯥꯛꯀꯅꯤ ꯏꯇꯥꯎ ꯍꯣꯏꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯀꯥꯎꯗꯦ, ꯊꯕꯛꯅ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯀꯔꯤꯒꯤ ꯇꯧꯕꯤꯃꯜꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ? ꯍꯥ, ꯑꯩ ꯅꯉꯣꯟꯗ ꯇꯧꯕꯤꯃꯜ ꯈꯪꯉꯨ ꯍꯥꯏꯈꯤꯗꯦ, ꯑꯩꯗꯤ ꯆꯨꯝꯅ ꯏꯕꯥꯅꯤ ꯂꯣꯏꯅꯔꯝꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯍꯥ, ꯑꯩꯁꯨ ꯅꯣꯏꯅ ꯅꯝꯗꯅ ꯊꯦꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯊꯤꯔꯁꯤ꯫ ꯑꯩꯗꯤ ꯊꯤꯈꯤꯔꯣꯏ, ꯋꯥꯠꯂꯤ꯫ ꯀꯩꯗꯧꯈꯤꯗꯣꯏꯕ? ꯍꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯀꯩꯅꯣ, ꯄꯥꯈꯪ ꯄꯨꯟꯁꯤꯕꯨ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯕ? ꯈꯔ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯈꯤꯅꯤ ꯀꯩꯅꯣ꯫ ꯑꯣꯏꯔꯣ, ꯑꯩꯕꯨꯅ ꯅꯝꯗꯅ ꯅꯨꯄꯤ ꯊꯤꯍꯟꯕ, ꯑꯗꯨꯒ ꯅꯪꯅ ꯄꯥꯈꯪ ꯄꯦꯟꯅ ꯑꯣꯏꯈꯤꯅꯤ ꯀꯥꯏꯅ꯫ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯂꯩꯁꯥꯕꯤꯈꯩꯅ ꯏꯄꯟꯊꯧ ꯀꯥꯏꯅ ꯃꯔꯥꯏꯅ ꯍꯥꯏꯖꯔꯛꯂꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ, ꯏꯄꯟꯊꯧ ꯀꯧꯒꯦꯔꯥ ꯈꯨꯔꯥ ꯀꯧꯒꯦꯔꯥ, ꯀꯧꯅꯤꯡꯕ ꯀꯧꯖꯁꯅꯨ꯫ ꯍꯌꯦꯡ ꯑꯩꯅ ꯊꯤꯅꯤꯡꯂꯕ ꯀꯥꯟꯗ ꯑꯃ ꯀꯣꯛ ꯂꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯅꯪꯒꯤꯁꯤꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯪꯒꯤꯗꯃꯛꯇ ꯂꯩꯕ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯏꯌꯥ ꯌꯥꯕꯒꯤ ꯃꯑꯣꯡꯗ꯫ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦꯗꯅ, ꯀꯝꯗꯧꯅꯤ? ꯐꯔꯦꯁꯦ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯗꯧ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯏꯔꯥ, ꯊꯕꯛꯇꯨꯗꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯗ, ꯅꯪꯅꯕꯨ ꯁꯤꯗ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯗ, ꯉꯁꯤꯗꯤ ꯁꯤꯗ ꯂꯦꯛꯈ꯭ꯔꯣ, ꯀꯩꯅꯣ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯅꯤ꯫ ꯀꯥꯏꯗꯩꯅꯣꯗ, ꯑꯩ ꯂꯦꯛꯄꯒ ꯌꯥꯄꯣꯟꯇꯦ, ꯅꯪꯗꯤ ꯄꯥꯈꯪꯁꯨ ꯑꯣꯏꯗ꯭ꯔꯗꯨꯕꯨ꯫ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯗꯤ ꯂꯦꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯌꯥꯗꯦ, ꯑꯩ ꯊꯦꯡꯉꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯤꯃꯥꯏ ꯍꯧꯒꯠꯂꯛꯏ꯫ ꯖꯨꯒꯦꯅ ꯍꯥꯏꯔꯛꯏ, ꯅꯪ ꯁꯤꯗꯤꯕ ꯅꯣꯡꯇꯁꯨ ꯂꯦꯛꯄ ꯌꯥꯕꯅꯤꯀꯣ? ꯑꯩꯅ ꯅꯣꯏꯗꯒ ꯂꯩꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯂꯦꯛꯄꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤꯌꯦ, ꯑꯩ ꯆꯠꯂꯦ꯫ ꯅꯤꯃꯥꯏ ꯆꯠꯈ꯭ꯔꯦ꯫ ꯖꯨꯒꯦꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯑꯔꯨꯕꯤ ꯃꯇꯝꯅ ꯄꯨꯔꯛꯄꯅ ꯃꯁꯥ ꯋꯥꯏ ꯁꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩ ꯏꯁꯥꯁꯤ ꯌꯥꯝ ꯂꯨꯝꯃꯤ, ꯅꯪꯅꯦ ꯊꯕꯛ ꯆꯠꯄꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯆꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯀꯔꯥꯏꯗꯒꯤ ꯆꯥꯒꯅꯤ? ꯍꯥ, ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯑꯋꯥꯕ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯣ ꯇꯉꯥꯏ ꯐꯗꯅ ꯆꯠꯂꯕꯁꯨ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ, ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯍꯥꯠꯄ ꯌꯥꯗꯦꯀꯣ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯅꯪꯅꯃꯨꯛ ꯇꯥꯛꯇ꯭ꯔꯁꯨ꯫ ꯃꯇꯩ ꯃꯅꯥꯎ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯖꯨꯒꯦꯁꯨ ꯆꯦꯛꯁꯤꯟꯅ ꯆꯠꯆꯩ, ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯅꯤꯃꯥꯏ ꯂꯥꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯌꯦꯡꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯔꯨꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯖꯨꯒꯦ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯔꯨꯕꯤꯁꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯁꯣꯟꯅ ꯅꯤꯃꯥꯏꯗ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯅꯤꯃꯥꯏ,
ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤꯅꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯖꯨꯒꯦꯁꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤꯁꯨ ꯃꯐꯝ ꯑꯃ ꯈꯪꯕꯗꯣ ꯄꯥꯝꯃꯤꯅꯦ ꯏꯃꯥꯅ ꯇꯅꯧꯕꯤꯅ ꯍꯣꯏꯅꯦ ꯅꯤꯃꯥꯏ ꯏꯇꯩꯃꯁꯨ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯁꯨ ꯅꯨꯄꯤꯗꯨ ꯊꯤꯔꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯏꯃꯥꯁꯨ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯁꯦꯕꯥ ꯇꯧꯔꯗꯤ ꯐꯔꯦꯗꯅ ꯕꯤꯔꯦꯟ ꯀꯅꯥꯅꯕꯨ ꯌꯥꯔꯛꯀꯗꯣꯏꯅꯣꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯥꯔꯛꯇꯣꯏꯅꯣꯅꯦ ꯇꯅꯧꯕꯤꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯧ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯅꯪꯅ ꯆꯠꯂꯁꯨ ꯃꯥꯗꯤ ꯆꯠꯀꯅꯨ ꯍꯥꯏꯗꯅ ꯅꯣꯏ ꯑꯅꯤꯃꯛ ꯑꯗꯨꯝ ꯆꯠꯇꯅ ꯂꯩꯔꯕꯗꯤ ꯏꯪꯈꯣꯜ ꯁꯝꯕꯜꯁꯦ ꯀꯅꯥꯅ ꯁꯨꯕꯤꯅꯤ ꯕꯤꯔꯦꯟ ꯅꯪꯒꯤꯗꯣ ꯀꯔꯦꯝꯅꯕ ꯌꯥꯎꯏꯗ ꯆꯨꯝꯃꯨ ꯆꯨꯝꯗ꯭ꯔꯣ ꯏꯃꯧꯅ ꯍꯥꯏꯔꯤꯁꯦ ꯍꯥ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅꯕꯨ ꯄꯥꯈꯪꯅꯤꯅ ꯈꯔꯕꯨ ꯐꯔꯤꯌꯦ ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯋꯣ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯈꯪ ꯁꯥꯗꯨꯅ ꯆꯠꯇꯅ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯏꯪꯈꯣꯜꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯣꯏꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯔꯕꯗꯤ ꯂꯩꯅꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯉꯥꯡꯕꯤꯁꯦ ꯍꯧꯔꯛꯑꯅꯤ ꯍꯩꯃ ꯑꯩꯅ ꯉꯥꯡꯗ꯭ꯔꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯉꯥꯡꯗꯧꯔꯤꯒꯦ ꯍꯥ ꯑꯩꯅꯅꯦ ꯈꯣꯟꯊꯤ ꯐꯖꯕ ꯊꯥꯗꯔꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯍꯌꯦꯡ ꯅꯅꯥꯎ ꯅꯨꯄꯤ ꯂꯥꯛꯂꯒꯅꯦ ꯅꯣꯛꯅꯖꯅꯤꯍꯦ ꯑꯁ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏꯗ ꯀꯔꯤꯒꯤ ꯍꯥ ꯅꯠꯇꯦ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯣꯏꯗꯧꯔꯤꯁꯦ ꯏꯃꯥ ꯅꯨꯄꯤ ꯊꯤꯔ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯋꯥꯏ ꯁꯪꯅ ꯂꯩꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯅꯨꯄꯤ ꯊꯤꯔꯨꯔꯒ ꯑꯗꯨ ꯆꯠꯂꯤꯒ ꯑꯗꯥ ꯆꯠꯂꯤꯒ ꯍꯥꯏꯗꯅ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯋꯥꯏ ꯁꯪ ꯂꯩꯖꯔꯒꯦ ꯏꯇꯩꯃꯅ ꯇꯥꯆꯧꯗ ꯉꯥꯡꯕꯁꯤ ꯇꯥꯕꯗ ꯑꯩ ꯅꯨꯄꯤꯒ ꯊꯤꯅꯤꯡꯗ꯭ꯔꯦꯕ ꯀꯩꯕꯅꯤ ꯃꯥꯏ ꯍꯥ ꯑꯩꯅ ꯀꯔꯥꯏꯗ ꯅꯪ ꯇꯥꯆꯧꯗ ꯀꯔꯤ ꯉꯥꯡꯂꯤꯕ ꯍꯥ ꯑꯉꯥꯡ ꯅꯪꯅꯦ ꯆꯩ ꯆꯥꯅꯤꯀꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯏꯇꯩꯃꯅ ꯂꯣꯟꯅ ꯉꯥꯡꯕꯗꯣ ꯑꯩꯁꯨ ꯂꯣꯏ ꯇꯥꯕꯖꯥꯠ ꯇꯅꯧꯕꯤ ꯍꯧꯒꯠꯂꯒ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤ ꯐꯨꯔꯒꯦꯗꯦꯍꯦ ꯃꯁꯤ ꯑꯁꯨꯝꯅ ꯇꯅꯧꯕꯤꯅ ꯅꯤꯃꯥꯏꯕꯨ ꯇꯥꯟꯅꯩ ꯇꯅꯧꯕꯤꯅ ꯇꯥꯟꯅꯔꯤꯕꯗꯨꯗꯤ ꯁꯥꯎꯗꯨꯅ ꯇꯥꯟꯅꯕ ꯅꯠꯇꯦ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯟꯅꯕꯅꯤ ꯅꯤꯃꯥꯏꯕꯨ ꯃꯥꯅ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯤꯃꯥꯏꯅꯁꯨ ꯃꯇꯩꯃꯕꯨ ꯃꯃꯥꯗꯧꯅ ꯑꯣꯏꯅꯖꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯣꯔꯗꯨꯅ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯁꯨꯝ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯈꯤ ꯀꯩꯅꯣꯅꯦ ꯄꯥꯝꯕꯣꯝꯁꯤꯅ ꯈꯪꯍꯧꯗꯅ ꯆꯣꯡꯂꯛꯂꯤꯕꯁꯤꯅ ꯀꯔꯤ ꯐꯠꯇꯕꯒꯤ ꯈꯨꯗꯝꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯑꯁꯨꯝꯅ ꯁꯣꯟꯖꯕ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯒ ꯕꯦꯃꯥ ꯑꯔꯨꯕꯤ ꯅꯪꯒꯤ ꯅꯨꯄꯥ ꯖꯨꯒꯦꯗꯨ ꯌꯨꯝ ꯁꯥꯐꯝꯗ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯇ꯭ꯔꯦ ꯀꯔꯤꯕ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯤ ꯉꯥꯏꯈꯣ ꯆꯠꯄꯤꯈꯤꯅꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤ ꯑꯗꯨꯝ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯂꯥꯏꯀꯠꯅꯗꯨꯅ ꯑꯔꯨꯕꯤ ꯉꯥꯏꯍꯥꯛ ꯂꯥꯛꯅꯔ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯏꯕꯦꯆꯥꯅ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯇꯣꯟꯗꯨꯅ ꯂꯩꯔꯕ ꯂꯃꯟꯅꯤꯅꯦ ꯑꯩꯁꯨ ꯃꯤꯁꯨ ꯃꯥꯁꯨ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯇꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥ ꯀꯩꯗꯧꯕꯒꯤ ꯑꯗꯨꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯏꯆꯦ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯖꯨꯒꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯔꯛꯂꯝꯃꯤ ꯑꯔꯨꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯆꯦꯟꯁꯤꯟꯖꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯄꯤꯛꯂꯤꯕ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯅꯆꯥꯁꯤꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯌꯣ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯁꯦ ꯍꯧꯒꯠꯂꯣ ꯅꯪꯒ ꯑꯩꯒꯅ ꯂꯩꯕ ꯌꯨꯝꯁꯤꯗ ꯅꯪ ꯌꯥꯎꯗꯅ ꯏꯃꯥ ꯏꯆꯥ ꯀꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯃꯌꯥꯝꯅ ꯑꯔꯨꯕꯤꯕꯨ ꯈꯥꯝꯗꯣꯛꯄ ꯍꯣꯠꯅꯔꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯃꯥꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯊꯨꯡꯂꯔꯤ ꯅꯤꯃꯥꯏꯅ ꯀꯞꯂꯗꯨꯅ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤ ꯍꯧꯒꯠꯂꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯜ ꯑꯔꯨꯕꯤꯁꯤꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯏꯇꯥꯎ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯃꯥꯏꯁꯣꯟ 이마기 속에 낭부 이마하나 거우마시 따라바디 아무것도 굽라오네 낭부 아이코이 타독도나 까나이드 잣가 나오리바노
Nang này khôi để lạc mà đó lạc mà đôi trò không một xe không bộ nang buhay na isa nang nalunod ang sabani ko hindi na ko'y magisuke imamagkariway na sige Asumna tanong bisubirin su thamoy sok na kapnarami asumna mathau mangam pangthoknaba haidana mayamna pukre arubi masapik pudu koladuna thamoy sok na tenthazari matam na sumsum hawkibana nongma nongmagi asum kawkiba haibase taibangi hawna sani phana kuisilakli zugegi mathau mangam loikiba arubi masapik puduga yamna wana lenjai yumduda kanasu leite Mahagi awabado ni may hehek lakto na yegsinbiri nung mo ni may lai. Tadala ibra, pambiyo. Angang di kaday letre. Tumhauri mong da, hausik da sumlamad ang ngay riba. Mana tumlikan sida, pacing set. Amok da suhogi hayda na tawbani. Nanggi siyang sakag di lay ribra, kamay tawri. Isang nabi na kaday da gisa riba. Letre baso arubi, lay basado na kumlai. Ni may na ayama matamda, magisa na tagna ba, Siyaldagi pumnamag ni may na hotnadana laybaduda arubi ikaiba masu yawraduna. Yani layrida, tada na ikidamag tawiribase ay ikaiba mayawri henmankri. Ayso angamba suduna siyal tansin sira haydana kalibani. Adubo, angang sinasawjiba pawbudi kamay na sugani. Ay nabiribas na konadrabo. Adugi wanatida tada na hotnaribase henmankri. Nang naibo, Mitop ni hainang kalaman. Itaw gayga, kaya mo kiyam na nusin na naloy na gayba nang sukang mo na tro. Itaw lay trabaso, nang bo, soy da ngam da nabiyang singmay basa ay gitaw ni. Ngarang numidang so, ay himang ni itaw to. Lakto na sum na hirami. Arubi, ni may ni inaw-naw na mong ning singlag pa da kapning bagaloy na ngak na hayri. Ha, kari hayram ni ba? Itaw na, sum na hirami. Itaw, nang tiningay da na tumli. Hegi maraibag piribi mama masato nang mo karimta yengsindrabra nang nay puno sirabadi kara yengsinbiyo pa mama masato yang wari tao asum na hirami ni Arubi aduna itawang nay waro ramali Arubi mitlupi rang ihaw na kangre da tada karibo haidu mana hausik pawai layram na badi kaya nungai kita puno masase Mana kaya da lunat na usaram hausik nugsirat ka magkasida Madi laitre Ni may na arubi ki matawdo yung manungay traduna amuk temzilay Ay na nang bo amuk kapat Yan, toklasi Masigi warisi Masigi da isalagi Ay dublakan ita Nang karib tawagan ko Ni may satkri arubi Pisuba amuk haurami Asum na ni may na hehek lakto na arubi ki awat apayang sinbasi Laikay na ngang nabahuraklap ni. Somda na may son na hayri. Magi ni May, nang hay na arubi gi manak na sa lanuhay basi, yara roitra, ha? Nang kayam ko'y na magi manak na sa kini, ay na, nupi mati na bahay badi nang nanadahap din niya, natro. Hatuga, nang na mawalay traba, lukrabi mamamasado, sinado na layri niya, ha? As, ima, lukrado ka na sunati, itaw to na hundok laman ni. Mabu, ay ko'y niyang sindrabadi, kanan niyang sinbigani. Kara yengsin ba yaba yengsile na ko'y so, ha? Nangina tao to ay sunungsi niya. Isa daw na kalibani. Adubo mahausikti laytre na natro. Malay boy rabadi nang nasa libodo ima kay suhay ko. Adubo malay trabani na nang nasa libodo tuo haybani. Masumini. Manatokpa maray na ngam na bihingzani. Ima, panggal so labi mana masapi puduga kaday da kamay na karisudo na siltan ka daw rike. Masado na sawa sarip hadri ba pawbadi. Kara yengsin bibiyay kay noy pa. Masidi kamay daw niya. Nang ay nangangi ba siya? Karim na bahaptade ni ko. Ma, ay ima na harib daw. Loy na bahaptay. Ay yan mang din ima. Oh, bahaptara di karigi sa liba. Ha? Ay na hari siya. Nang nung mo di soy na sopa nang gani hay ba niya. Ima, madudi wakal pikpa mina kan gada wakal. Itaw doon na layringay da. Magay ga kamay na loy na gabi daw. Loy na kang naraba ngagtani. Masidi ngang na ba yaroy tawri na tawri siya? Masidi layna pasani henzileda na tawri ba siya? Imana pangkan bagiwan ay di karim ta kanbidi. Mabo ay gi salamoy na kan manadana ay karim ta kande ko. Hay ganda! Nang
ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪ ꯅꯅꯥꯗꯣ ꯀꯗꯥꯏꯗ ꯇꯥꯒꯦ ꯍꯥ ꯅꯅꯥꯗꯣ ꯀꯗꯥꯏꯗ ꯇꯥꯒꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯀꯥꯏꯒꯤ ꯃꯊꯧ ꯂꯩꯇꯕ ꯈꯔꯅ ꯄꯨꯜꯂꯒ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯣ ꯏꯃꯥꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯥꯅꯧꯕꯤꯅ ꯏꯃꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯃꯥꯒꯤ ꯁꯤꯟꯊꯛꯇ ꯑꯣꯟꯈꯠꯇꯅ ꯍꯦꯛ ꯈꯨꯝꯂꯤꯕꯁꯤꯕꯣ ꯍꯥ ꯑꯩꯁꯨ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇꯦ ꯆꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯪꯒ ꯅꯨꯡꯁꯤꯅ ꯇꯤꯟꯅꯔꯝꯕꯗꯨꯒꯤ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥ ꯂꯨꯈ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯂꯨꯈ꯭ꯔꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯀꯔꯤꯁꯨ ꯄꯨꯔꯛꯇꯣꯏꯀꯣ ꯏꯇꯩꯃꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪꯕꯨ ꯕꯗꯅꯥꯝ ꯆꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯤ ꯏꯇꯩꯃꯁꯨ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩꯅ ꯀꯅꯥꯅꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯃꯊꯧ ꯂꯩꯇꯕ ꯈꯔꯅ ꯉꯥꯡꯅꯔꯒ ꯏꯇꯩꯃ ꯍꯣꯏꯅ ꯂꯣꯏꯅ ꯂꯧ ꯂꯩ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯃꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯏꯁꯣꯟꯅ ꯍꯥꯏꯍꯧꯏ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯀꯔꯤꯝꯇ ꯂꯧꯅꯤꯡꯗꯦꯕ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯃꯥꯕꯨ ꯁꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯟꯗꯦꯕ ꯏꯃꯥ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨꯅ ꯄꯣꯠꯁꯦꯝꯒ ꯇꯧꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯋꯥ ꯉꯥꯡꯅꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯅ ꯉꯥꯡꯅꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤ ꯍꯥꯏꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯅ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯄꯥꯈꯪꯁꯤꯕꯨ ꯃꯥꯅ ꯍꯦꯛ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯅꯨꯄꯥꯁꯤꯅ ꯂꯥꯛꯂꯤꯕ ꯅꯍꯥꯟꯅꯒ ꯑꯣꯏꯔꯦ ꯃꯁꯛꯅꯒ ꯐꯖꯔꯦ ꯀꯅꯥꯅꯕꯨ ꯄꯥꯝꯂꯣꯏꯗꯧꯔꯤꯅꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯣꯏꯁꯤ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦꯅꯦ ꯌꯦꯡꯕꯗ ꯃꯤꯠꯁꯤ ꯅꯥꯔꯦ ꯑꯁꯦꯡꯕ ꯄꯨꯔꯥ ꯂꯧꯅ ꯂꯩꯅꯕꯁꯤ ꯉꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯅꯨꯄꯥꯁꯤꯕꯨ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯀꯣꯏꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯧꯅ ꯐꯔꯦ ꯈꯜꯂꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯦꯝꯃ ꯍꯣꯏ ꯍꯧꯖꯤꯛꯇꯤꯅꯦ ꯃꯧꯅ ꯐꯔꯦꯌꯦ ꯃꯧꯅ ꯑꯗꯨꯅ ꯅꯣꯏꯒꯤ ꯅꯆꯥꯅꯃꯧꯁꯤꯡꯗꯨꯁꯨ ꯋꯥꯔꯛꯄ ꯀꯜꯂꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯧ ꯃꯥꯡꯈ꯭ꯔꯦꯗꯅ ꯑꯃꯨꯛ ꯋꯥ ꯂꯥꯎꯅꯅꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯃꯁꯤꯒꯤ ꯅꯤꯃꯥꯏ ꯍꯥꯏꯕ ꯄꯥꯈꯪꯁꯤꯕꯨ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯧꯁꯤꯕꯨ ꯃꯥꯅ ꯁꯨꯝ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯌꯥꯝ ꯄꯥꯝꯂꯒꯅ ꯃꯌꯨꯝꯗ ꯀꯣꯛ ꯄꯨꯒꯦꯒ ꯄꯨꯔꯣ ꯇꯧꯅ ꯃꯤꯠ ꯅꯥꯈ꯭ꯔꯦ ꯑꯁꯦꯡꯕ ꯅꯣꯡꯃꯗꯤ ꯀꯩꯅꯥ ꯀꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯔꯨꯕꯤ ꯍꯥꯏꯁꯤꯁꯨꯅꯦ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯃꯁꯤꯁꯨ ꯂꯧꯕ ꯀꯧꯕ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯃꯇꯣꯝꯇꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯗꯥꯡꯁꯨ ꯂꯤꯛꯏꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯁꯨꯝ ꯌꯦꯡꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯠ ꯅꯥꯗꯧ ꯁꯔꯨꯛꯅꯦ ꯀꯣꯛ ꯀꯩꯅꯥ ꯀꯠꯈꯤꯕꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯖꯔꯦꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯐꯔꯅꯤ ꯃꯁꯤꯒꯤ ꯑꯔꯨꯕꯤ ꯍꯥꯏꯕꯤꯁꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥ ꯏꯁꯨꯗ ꯂꯝꯗꯝꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯖꯕ ꯂꯩꯀꯥꯏꯁꯤꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯈꯤꯕ ꯀꯩꯅꯥ ꯑꯗꯨꯝ ꯀꯠꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯃꯣꯏ ꯌꯥꯅꯔꯗꯨꯅ ꯑꯔꯨꯕꯤꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯅꯤꯃꯥꯏ ꯆꯦꯡꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯑꯗꯨꯗ ꯊꯦꯡꯈ꯭ꯔꯦ ꯆꯦꯡꯁꯦ ꯐꯖꯅ ꯃꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯒꯤꯅꯣ ꯇꯥꯗꯅ ꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ ꯃꯇꯨꯡꯗꯗꯤ ꯄꯨꯔꯛꯂꯅꯨ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯆꯨꯝꯅ ꯂꯥꯛꯄꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯆꯦꯡꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯄꯨꯔꯛꯂꯅꯨ ꯑꯔꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯍꯥ ꯑꯩꯕꯨ ꯅꯪꯅ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯅꯪ ꯏꯃꯨꯡꯁꯤ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥ ꯁꯤ ꯀꯥꯟꯅꯗꯕ ꯋꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯉꯥꯡꯗꯣ ꯁꯤꯗ ꯄꯤꯔꯣ ꯑꯩ ꯂꯩꯔꯤꯀꯥꯟꯁꯤꯗ ꯆꯦꯡꯗꯣ ꯑꯝꯇ ꯈꯞꯇꯣꯛꯎꯁꯦ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯑꯉꯥꯡꯗꯣ ꯄꯝꯂꯒ ꯑꯔꯨꯕꯤꯅ ꯆꯦꯡꯗꯨ ꯃꯟꯗꯅ ꯂꯩ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯑꯃꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯐꯥꯔꯦꯗꯅ ꯍꯥ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯆꯤꯡꯅꯗꯅ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯈꯪꯅꯦꯗꯅ ꯃꯌꯥꯝ ꯑꯣꯛꯇꯕꯤ ꯑꯅꯤꯁꯦ ꯀꯩꯅꯥ ꯀꯠꯊꯣꯛꯂꯁꯤ ꯑꯔꯨꯕꯤꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯣꯛꯇꯕꯤ ꯅꯪꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯑꯩꯈꯣꯏꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯔꯨꯕꯤꯁꯦ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯀꯤ ꯅꯨꯄꯤ ꯏꯇꯥꯎꯗꯨ ꯂꯩꯇꯕꯗꯨꯗ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯅ ꯌꯦꯡꯁꯤꯟꯖꯕꯅꯤ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯍꯥꯏꯕ ꯑꯔꯨꯕꯤꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯃꯌꯥꯝꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯅ ꯀꯩꯅꯥ ꯀꯠꯄꯤꯔꯦ ꯑꯔꯨꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯩꯅꯤꯃꯥꯏ ꯅꯪꯅ ꯅꯪꯒꯤ ꯅꯇꯥꯎꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯌꯦꯡꯁꯤꯟꯕ ꯌꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯣꯏꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯨꯄꯤꯁꯦ ꯅꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ
ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯅꯤꯃꯥꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯔꯨꯕꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨ ꯎꯕꯗ ꯃꯥꯏꯁꯣꯟꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯤꯃꯥꯏ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ ꯍꯥ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯅꯤꯃꯥꯏ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯔꯨꯕꯤ ꯃꯁꯥꯗꯨ ꯄꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯏꯁꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤꯁꯤ ꯌꯨꯝꯗ ꯂꯩꯅꯕ ꯄꯨꯔꯛꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯍꯦ ꯇꯧꯉꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯆꯥ ꯂꯩꯔꯕꯤ ꯃꯧ ꯅꯪꯅ ꯏꯆꯥ ꯄꯥꯈꯪꯁꯤ ꯐꯥꯔꯒ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯇꯥꯎꯗ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯏꯆꯥꯗ ꯏꯆꯥ ꯏꯃꯧꯗ ꯏꯃꯧꯗꯧꯅ ꯈꯟꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯂꯩꯕ ꯉꯝꯃꯤꯅꯤ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯁꯣꯟꯅ ꯑꯔꯨꯕꯤꯗ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯒ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯕꯅꯤ ꯃꯗꯨꯗ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯊꯕꯛꯁꯤ ꯊꯣꯛꯈꯤꯕꯅꯤ ꯌꯥꯝ ꯐꯖꯔꯦ ꯏꯆꯥꯗꯤ ꯍꯥ ꯅꯪ ꯁꯝꯗ ꯂꯩ ꯄꯔꯦꯡꯒ ꯁꯤꯔꯗꯅ ꯌꯥꯝ ꯄꯛꯆꯩꯅꯦ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯧꯗꯣꯡ ꯑꯁꯣꯟꯕꯤꯗꯧꯅ ꯇꯧꯔꯤꯁꯤ ꯅꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯀꯥꯏꯗꯅꯣꯃ ꯂꯩꯌꯨ ꯅꯪ ꯏꯆꯥꯗꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯗꯦꯀꯣ ꯑꯩ ꯄꯦꯜꯂꯦꯗꯀꯣ ꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯁꯟꯕꯤ ꯂꯩꯕꯗ ꯁꯅꯥꯎ ꯌꯥꯎꯔꯤꯅꯦ ꯇꯧꯔꯤꯁꯦ ꯕꯤꯔꯦꯟ ꯀꯥꯏꯗꯅꯣ ꯁꯟꯕꯤ ꯃꯆꯥ ꯆꯦꯟꯕꯤꯕ ꯂꯩꯔꯦ ꯍꯥꯏꯗꯣ ꯍꯥ ꯅꯤꯃꯥꯏ ꯅꯪ ꯁꯤꯕꯨ ꯏꯕꯨꯡꯉꯣ ꯋꯥꯈꯜꯗꯣ ꯀꯔꯤꯝꯇ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯂꯣꯏꯔꯦ ꯅꯪ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯀꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯃꯔꯣꯏꯅꯦ ꯇꯅꯧꯕꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯁꯤꯅꯅꯤꯗꯅ ꯅꯪꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤꯕꯗꯣ ꯍꯥ ꯐꯔꯦ ꯀꯩꯅꯣ ꯏꯅꯥꯎꯗꯤ ꯁꯟꯕꯤ ꯃꯆꯥ ꯆꯦꯟꯕꯤ ꯑꯃ ꯂꯧꯔꯕꯅꯤꯅ ꯃꯊꯪ ꯑꯉꯥꯡ ꯑꯃꯨꯛ ꯄꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯍꯦ ꯇꯧꯉꯝꯕꯤ ꯅꯪꯒꯤ ꯅꯃꯥꯏꯗꯨꯕꯨ ꯀꯥꯏꯗ ꯄꯥꯟꯒꯦ ꯍꯥ ꯅꯪꯅ ꯐꯥꯔꯤꯕ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯅꯨꯄꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯅꯨꯄꯥꯅꯤ ꯈꯪꯗ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯅꯕꯨꯡꯒꯨꯝꯅ ꯈꯟꯕꯗꯤ ꯀꯩꯗꯧꯒꯦꯕ ꯅꯪꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯅꯪꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯑꯔꯨꯕꯤ ꯍꯤꯛꯅ ꯀꯞꯄ ꯅꯠꯇꯅ ꯈꯨꯝꯕ ꯉꯝꯖꯗ꯭ꯔꯦ ꯅꯤꯃꯥꯏꯅ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯏꯕꯥꯅꯤ ꯏꯃꯥꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯁꯪꯒꯣꯏꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯃꯥꯏꯅ ꯑꯔꯨꯕꯤꯕꯨ ꯄꯨꯁꯤꯟꯈꯤ ꯅꯤꯃꯥꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯈꯣꯡꯊꯥꯡꯁꯤ ꯊꯥꯡꯂꯛꯄꯅꯤ ꯑꯔꯨꯕꯤ ꯍꯤꯛꯅ ꯀꯞꯄ ꯁꯨꯛꯇꯣꯛ ꯇꯣꯛꯇꯦ ꯃꯥꯏꯁꯣꯟꯅ ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯤꯅꯣꯅꯦ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯃꯥꯏꯅꯣ ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥꯏ ꯄꯦꯝꯃ ꯃꯥꯏ ꯄꯦꯝꯃ ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯤ ꯀꯔꯝꯍꯥꯏꯅ ꯎꯠꯂꯒ ꯆꯠꯀꯗꯣꯏꯅꯣꯅꯦ ꯑꯩꯕꯨ ꯉꯝꯂꯤꯗꯀꯣ ꯅꯨꯄꯤ ꯅꯣꯏꯅ ꯉꯝꯕꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯁꯣꯟ ꯃꯇꯣꯝꯇ ꯉꯥꯡꯂꯒ ꯆꯪꯈ꯭ꯔꯦ ꯇꯅꯧꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯂꯛꯏ ꯍꯥꯏꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯉꯝꯈ꯭ꯔꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯇꯅꯧꯕꯤꯁꯨ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯔꯨꯕꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯗꯅꯤꯃꯥꯏ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯄꯨꯝꯅꯃꯛꯁꯤ ꯇꯥꯅꯕ꯭ꯔꯥ ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯇꯥꯅꯤꯃꯥꯏ ꯅꯆꯜꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯗꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯃꯥꯡꯍꯜꯂꯤ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯃꯥꯏꯆꯥ ꯀꯔꯥꯏꯗꯅꯣꯃ ꯆꯠꯂꯒꯦ ꯏꯃꯥꯏꯆꯥ ꯁꯤꯖꯔꯨꯔꯒꯦ ꯀꯔꯤꯒꯤ ꯑꯩ ꯂꯩꯅ ꯅꯪꯅ ꯁꯤꯒꯅꯤ ꯍꯥ ꯀꯔꯤꯁꯨ ꯈꯜꯂꯨ ꯃꯇꯝ ꯈꯔ ꯈꯥꯡ ꯁꯣꯏꯗꯅ ꯑꯁꯦꯡꯕꯗꯣ ꯈꯪꯂꯛꯈꯤꯅꯤ ꯃꯗꯨ ꯑꯣꯏꯔꯔꯣꯏ ꯇꯥꯗ ꯍꯧꯖꯤꯛ ꯋꯥꯐꯝꯁꯤ ꯋꯥ ꯂꯥꯎꯅꯔꯕꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤꯕꯨ ꯃꯤꯅ ꯀꯔꯤꯁꯨ ꯊꯥꯖꯕꯤꯔꯔꯣꯏ ꯁꯨꯝ ꯏꯀꯥꯏꯕ ꯅꯪꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯩꯌꯦ ꯑꯔꯨꯕꯤ ꯑꯩꯅ ꯅꯪꯕꯨ ꯏꯆꯜꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯅ ꯏꯕꯥꯅꯤꯕꯨ ꯂꯥꯟꯅ ꯎꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯗꯕꯅꯤ ꯑꯁꯤ ꯅꯃꯥ ꯅꯆꯥꯅ ꯄꯣꯊꯥꯅꯕ ꯑꯩ ꯁꯦꯝꯂꯛꯀꯦ ꯅꯪꯅꯦ ꯁꯤꯗ ꯁꯨꯝ ꯂꯩ ꯑꯩꯅ ꯅꯪꯒꯤ ꯋꯥꯇꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ ꯍꯌꯦꯡ ꯑꯉꯥꯡꯗꯨꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯅꯪꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯗꯥꯎꯅꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯑꯔꯨꯕꯤꯕꯨ ꯊꯦꯝꯕꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯃꯥꯏ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯥꯏꯁꯣꯟ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯃꯁꯥꯒꯤ ꯈꯟꯕꯗ ꯑꯗꯨꯅ ꯃꯥ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯅꯤꯃꯥꯏꯕꯨ ꯀꯧꯔꯛꯏ ꯍꯩ ꯅꯤꯃꯥꯏ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯑꯁꯨꯝꯅ 3-4ꯔꯛ ꯀꯧꯕꯗ ꯅꯤꯃꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯥꯏꯁꯣꯟꯅ ꯈꯨꯝꯃꯟꯗꯕꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯤꯃꯥꯏꯗꯤ ꯂꯩꯔꯝꯗꯦ ꯍꯩ ꯇꯧꯉꯝꯕꯤ ꯏꯁ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯃꯦꯗ ꯍꯥ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯥ ꯈꯨꯝꯕ ꯌꯥꯗꯕ꯭ꯔꯥ ꯅꯆꯤꯜꯗꯣ
ꯑꯔꯨꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯒ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯊꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦ, ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯏꯁ, ꯇꯥꯖꯍꯧꯗ꯭ꯔꯦ ꯀꯥꯏꯅ? ꯍꯦ, ꯅꯤꯃꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯏꯃꯥ, ꯑꯩ ꯈꯪꯍꯧꯗ꯭ꯔꯦ, ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯀꯔꯤ? ꯅꯪꯒ ꯂꯩꯃꯤꯟꯅꯔꯒ ꯈꯪꯗꯦ ꯀꯀꯥꯏꯗꯅ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯃꯥ ꯀꯗꯥꯏ ꯆꯠꯈꯤ? ꯍꯥ? ꯑꯩ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ꯫ ꯑꯣ, ꯅꯪ ꯈꯪꯗ꯭ꯔꯦ? ꯍꯥ? ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯍꯥ? ꯅꯪ ꯏꯆꯥꯁꯤꯗ ꯅꯝꯗꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ, ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯑꯩ ꯂꯩꯔꯤꯀꯥꯟꯗꯗꯤ ꯑꯣꯏꯔꯣꯏ ꯀꯣ? ꯅꯪ ꯅꯆꯥ ꯂꯩꯔꯕꯤ ꯃꯧ, ꯃꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯃꯧ ꯅꯪꯅ ꯄꯥꯈꯪꯁꯦ ꯂꯩꯁꯤꯟꯒꯅꯤ ꯍꯥꯏꯗꯅ ꯂꯩꯁꯤꯜꯂꯤꯕ ꯅꯪꯁꯦ ꯉꯝꯗꯤ ꯉꯝꯃꯤꯅꯦꯀꯣ? ꯑꯩꯅ ꯑꯁꯨꯝꯅ ꯑꯔꯨꯕꯤꯅ ꯋꯥ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯥꯏꯁꯣꯟꯅ ꯂꯥꯎꯍꯠꯂꯤ꯫ ꯇꯥꯅꯤꯡꯗꯦ, ꯈꯨꯝꯒꯅꯨ! ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯁꯤꯡꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ! ꯍꯧꯖꯤꯛꯃꯛ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ! ꯍꯧꯒꯠꯂꯨ! ꯑꯁꯨꯝꯅ ꯉꯥꯡꯅꯕꯁꯤ ꯏꯃꯨꯡꯗ ꯇꯅꯧꯕꯤ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯦ, ꯇꯧꯉꯝꯕꯤ! ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯟꯕꯅ ꯅꯪꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯪ ꯅꯄꯥꯝ ꯂꯩꯇ꯭ꯔꯣ? ꯍꯥ? ꯆꯠꯂꯣ ꯅꯄꯥꯝꯗ! ꯅꯪꯒꯨꯝꯅ ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯂꯩꯇꯕ ꯅꯨꯄꯤ ꯀꯌꯥ ꯃꯄꯥꯝꯗ ꯂꯩꯅꯔꯤ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯉꯝꯅꯕ ꯍꯤꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯇꯧꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯅꯪꯅ ꯄꯥꯈꯪꯁꯤꯕꯨ ꯐꯥꯔꯒ ꯂꯩꯒꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯃꯥꯏꯗꯣ ꯑꯩꯗꯤ ꯌꯦꯡꯅꯤꯡꯒꯦ! ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ! ꯑꯔꯨꯕꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯕꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯁꯥꯗꯨ ꯄꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯒ ꯅꯤꯃꯥꯏ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯔꯪ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨꯗ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯑꯩ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯆꯠꯀꯅꯤ? ꯏꯃꯥꯒ ꯏꯇꯩꯃꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯏꯕꯥꯅꯤꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯏꯃꯥꯒ ꯏꯇꯩꯃꯒꯅ ꯎꯍꯧꯕ ꯂꯩꯕ꯭ꯔꯥ? ꯀꯔꯝꯕ ꯃꯇꯝꯗ ꯏꯕꯥꯅꯤꯅ ꯑꯔꯥꯟꯕ ꯆꯠꯈ꯭ꯔꯕꯒꯦ? ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ꯫ ꯏꯃꯥ, 이대이마, ꯑꯔꯨꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯁꯪꯁꯥꯔꯁꯦ ꯂꯩꯇ꯭ꯔꯕꯅꯤ꯫ ꯁꯨꯞꯅꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤ ꯅꯠꯇꯅ ꯏꯗꯥꯎꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯏꯆꯜ ꯁꯠꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯃꯁꯤꯕꯨ ꯃꯤ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ꯭ꯔꯅꯦ? ꯑꯇꯣꯟꯕ ꯃꯤꯕꯨ ꯇꯨꯍꯠꯄꯤꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯃꯥ, ꯏꯇꯩꯃꯒꯤ ꯅꯃꯥꯡꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ꯫ ꯃꯥꯒꯩꯒ ꯉꯁꯤꯐꯥꯎ ꯑꯔꯥꯟꯕ ꯑꯃꯠꯇ ꯆꯠꯈꯤꯕ ꯂꯩꯇꯦ꯫ ꯏꯕꯥꯅꯤꯒꯤ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯇꯧꯗ ꯃꯣꯏꯅ ꯂꯥꯟꯅ ꯂꯧꯈꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯊꯧꯗꯣꯛꯇ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯏꯕꯥꯅꯤ ꯑꯔꯥꯟꯕ ꯆꯠꯇ꯭ꯔꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯃꯥꯒꯤ ꯃꯆꯥꯁꯦ ꯍꯦꯛ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝꯁꯤ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯤꯗ ꯊꯝꯕꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯒ ꯏꯇꯩꯃꯒꯗꯁꯨ ꯌꯥꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯍꯥꯏꯕꯗꯨ ꯃꯩꯁꯣꯟ ꯑꯃꯗꯤ ꯇꯅꯧꯕꯤ ꯉꯥꯏꯍꯥꯛ ꯇꯥꯗꯨꯅ ꯂꯩ꯫ ꯑꯔꯨꯕꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯆꯦ, ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯩꯕꯨ ꯂꯥꯟꯅ ꯈꯪꯕꯤꯒꯅꯨ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯗ ꯏꯃꯨꯡꯁꯤꯡ ꯑꯁꯤꯗꯤ ꯕꯗꯅꯥꯝ ꯍꯥꯏꯕꯗꯨ ꯆꯥꯔꯤ꯫ ꯇꯥꯗꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯉꯁꯤ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯇꯠꯇꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯃꯊꯧ ꯂꯩꯇꯕ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯇꯥꯅꯤꯃꯥꯏꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯏꯃꯥꯒ ꯏꯆꯦꯒꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯤ ꯆꯠꯀꯦ, ꯑꯗꯨꯒ ꯏꯕꯥꯅꯤꯕꯨ ꯂꯥꯟꯅ ꯎꯕꯗꯨꯗꯤ ꯎꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯑꯔꯨꯕꯤꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯅꯤꯃꯥꯏꯅ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯂꯨꯔꯕꯅꯤ꯫ ꯑꯇꯣꯟꯕꯕꯨ ꯅꯝꯊꯕꯤꯕ, ꯇꯨꯍꯠꯄꯤꯕ, ꯊꯧ ꯂꯩꯇꯕ ꯃꯤ ꯈꯔꯅ ꯄꯨꯜꯂꯒ ꯃꯤꯕꯨ ꯂꯥꯟꯅ ꯄꯥꯡꯊꯣꯛꯄꯤꯕ, ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯇꯨꯍꯠꯄꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯗꯤ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯄꯥꯝꯗꯦ, ꯅꯆꯥꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯁꯦ ꯅꯆꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯅ ꯑꯔꯨꯕꯤꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯍꯌꯦꯡ ꯃꯆꯥꯁꯤꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯁꯤꯟꯕꯤꯔꯒ ꯃꯔꯥꯏꯅ ꯂꯩꯖꯈꯤꯅꯤ꯫ ꯃꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯃꯥꯏꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯇꯥꯕꯗ ꯃꯩꯁꯣꯟ ꯑꯃꯗꯤ ꯇꯅꯧꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯒ ꯅꯤꯃꯥꯏꯒꯅ ꯂꯩꯔꯤꯕ ꯃꯇꯧꯗꯨ ꯃꯩꯁꯣꯟ ꯑꯃꯗꯤ ꯇꯅꯧꯕꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯃꯣꯏ ꯋꯥ ꯈꯟꯅꯔꯝꯃꯤ ꯃꯤꯔꯦꯟꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯒ ꯃꯣꯏꯅ ꯅꯤꯃꯥꯏ ꯑꯃꯗꯤ ꯇꯅꯧꯕꯤꯕꯨ ꯀꯧꯁꯤꯜꯂꯒ ꯌꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯦ꯫ ꯇꯅꯧꯕꯤꯅ ꯑꯔꯨꯕꯤꯒꯤ ꯑꯉꯥꯡꯗꯨ ꯂꯧꯔꯒ ꯑꯔꯨꯕꯤꯕꯨ ꯊꯕꯛ ꯁꯨꯕ ꯊꯥꯔꯝꯃꯤ, ꯁꯦꯜ ꯊꯣꯛꯆꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯑꯔꯨꯕꯤꯒꯤ ꯃꯆꯥꯗꯨ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯁꯣꯟꯅ ꯑꯔꯨꯕꯤꯗ ꯍꯥꯏꯔꯛꯏ꯫
Imaagi Arubi, Kasidi Imanawanda, Wakra Haigeko. Kay Haigi Ma, Nangi Tamway Kangdabana, Imana Nangulana Kaluri, Nang Imabungak Piyuko, Sadi, Waitai Nubi, Asing Moiram Ledana, Isagi Taunabu, Imana Tagani, Nanobina Muhairi, Isigi Arubi, Isina Nangu, Lana Laururi, Nangonda, Hairi the Bakaya Haikri, Nang Ichiabum Tangak Piyuko. Ima, Ichi, Atum Naibigan. Aidi karisu khangsadhabi apangpini pumnamakse taduni maigi minungsigi makada aina injabani aina lakhiba kaya yawabasu ngakpi aigi maramdagi mara laisadaba tadani maisu badnam sazari pumnamak aiga tinarubadagi thokpa ngaktani hauzikti aisu thabak suba satpa ngamne isasu saurabanina aina safagadaba mafam yengtuna lairuragi ai satlagi Biren Ruby Nang sat pa yaroy. Nanggini haibada, kanasu laite haibay ko'y sukhangi. Kasigi, ama na mamuset-seto na sa nararamdam sila. Napinang ng kaday na layro gani. Aduna, nang sila sumlayro. Ingkol sila, nang iyong mamasabiragi. Aduga, nang nasasiga layro. Hayang nasasi na mo kung marip haraklaba, matiksaраklaba ka, kari-kari no, amok ka na rasu yaydana. Asum na birin na hari bawa doda, mako'y pumnamag yan na doda, arubigi yung masama-sabi doon na lehali. Aduga ni Maisu, nupi ama luhumiri. Asum na arubisu ni Maisu, pumnamak nungayay panalaiki, ni May na matom taisay. Ito, nangbo ay natamoysig na nungsiru na. Nang nuhudok piramlaban ng ginupigan na sa kasi. Ay na ang gamamanting pangmasay. Nang naipupin biyo ko. Nang nahingligay matamta. Ay na nang ginating pangpangam kitrabaso. Ay na taong saribag karasina. Nang itaway na layramleda. Ingasik na laibang ang buhay ko. Matampong mata. Nang ginupigan na sa kani. Ay nahik layibang magkay. Suway na kamta na tamkanihin tao. Asum na ni May, mataw na ikidabagi nungay tabado, mahaginupi ang angin mating pang naga pentok pahay bado waiki.